ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯥꯅ ꯍꯧꯖꯤꯜꯂꯛꯄ ꯈꯨꯗꯤꯡ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯆꯔꯥꯡꯅꯕ ꯆꯃꯝꯅꯕ ꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯄꯨꯟꯁꯤ ꯃꯥꯒꯤ ꯈꯜꯂꯨꯕꯗ ꯅꯈꯣꯏꯗꯤ ꯑꯩꯒꯨꯝꯅ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯕꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯡꯈꯨꯜ ꯇꯥꯟꯕ꯭ꯔꯥ? ꯃꯤꯀꯨꯞ ꯑꯃꯠꯇ ꯎꯏꯁꯤꯜꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯂꯝꯍꯦꯜꯂꯕ ꯃꯤꯁꯅꯥ ꯑꯅꯤ ꯑꯁꯤꯅ ꯎꯔꯤ ꯇꯥꯏꯕꯪꯒꯤ ꯂꯧꯅꯝ ꯆꯤꯔꯣꯜ ꯀꯌꯥꯕꯨ꯫ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯔꯨꯕ ꯀꯌꯥꯅ ꯄꯦꯟꯗꯕꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯋꯥꯅ ꯂꯦꯜꯂꯤꯕ ꯅꯥꯏꯇꯣꯝ ꯃꯈꯣꯏꯅ ꯃꯤꯅꯝꯕꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕ꯫ ꯀꯔꯤꯗꯕꯨ ꯈꯦꯟꯅꯔꯤ? ꯑꯍꯤꯡ ꯃꯥꯒꯤ ꯃꯇꯝ ꯍꯧꯈꯤꯗꯨꯅ ꯑꯉꯥꯟꯕ ꯃꯥꯒꯤ ꯃꯇꯝꯕꯨ ꯌꯧꯔꯛꯂꯦ꯫ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯊꯕꯛꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯕꯤ ꯍꯣꯠꯅꯕ ꯀꯟꯕꯤ ꯃꯦꯂꯩꯗꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯑꯏꯪꯕꯗꯨꯗ ꯖꯣꯝ ꯆꯥꯏꯊꯔꯤ꯫ ꯏꯪꯕꯒ ꯈꯪꯗꯈꯩ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯄꯥ ꯏꯕꯣꯍꯜꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯈꯔ ꯈꯔ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯏꯕꯣꯍꯜ ꯁꯨꯃꯥꯡꯗꯨꯗ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯣꯏꯔꯤ꯫ ꯃꯦꯂꯩꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯄꯥꯛꯄꯗꯨꯗ ꯌꯦꯟ ꯃꯀꯣꯟ ꯆꯥꯎꯅ ꯁꯥꯔꯤꯕ ꯑꯗꯣꯝꯗ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯔꯨꯝ ꯂꯧꯊꯣꯛꯂꯤ꯫ ꯌꯦꯟ ꯑꯃꯨꯕꯤ, ꯅꯪꯗꯤ ꯉꯁꯤ ꯅꯔꯨꯝ ꯀꯣꯛꯇ꯭ꯔꯕ? ꯅꯪ ꯑꯃꯀꯣ ꯆꯥꯕꯅ ꯐꯠꯇ꯭ꯔꯤꯕ, ꯅꯕꯨꯛꯅ ꯐꯠꯇ꯭ꯔꯤꯕ, ꯆꯥꯕꯅ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯔꯤꯕ ꯐꯔꯤꯕ, ꯃꯨꯅ ꯃꯨꯔꯤꯕ ꯅꯔꯨꯝꯗꯣ ꯁꯠ ꯀꯣꯛꯑꯣ꯫ ꯑꯩ ꯄꯣꯠꯐꯝꯗ ꯌꯦꯔꯨꯝ ꯊꯥꯕ ꯆꯠꯇꯧꯔꯤꯕꯅꯤ꯫ ꯑꯇꯩꯗꯤ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯂꯣꯏ ꯀꯣꯛꯑꯦꯕ, ꯅꯪ ꯈꯛꯇꯅꯤ ꯆꯥꯡ ꯅꯥꯏꯗ꯭ꯔꯤꯁꯤ꯫ ꯏꯕꯣꯍꯜꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯂꯤꯁꯤꯜꯂꯛꯄꯒꯤ ꯍꯧꯅꯕꯤ ꯃꯀꯣꯛꯁꯤꯁꯨ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦꯅꯦ꯫ ꯌꯦꯟ ꯃꯌꯥꯝꯁꯤꯒ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯂꯩꯔꯤ ꯇꯧꯔꯤꯁꯦ꯫ ꯈꯔ ꯂꯩꯔꯒ ꯌꯦꯟ ꯂꯥꯕ ꯐꯖꯕ ꯑꯃ ꯂꯩꯔꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯩꯅꯣ ꯄꯥꯕ? ꯑꯩ ꯇꯥꯍꯧꯔꯦ ꯄꯥꯕꯅ ꯍꯥꯏꯗꯣ꯫ ꯑꯩꯕꯨ ꯌꯦꯟ ꯂꯥꯕꯒ ꯂꯨꯍꯣꯡꯊꯣꯛꯅꯤ ꯀꯥꯏꯅ꯫ ꯑꯩꯅ ꯀꯣꯏꯔꯣꯏꯅ ꯀꯣꯏꯕꯤꯗꯕꯁꯤꯗ ꯀꯅꯥꯝ ꯂꯩꯔꯝꯃꯔꯣꯏ ꯈꯜꯂꯤꯔꯣ? ꯂꯩꯕꯨ ꯂꯩꯔꯗꯤ ꯅꯌꯨꯝ ꯄꯥꯅꯕ ꯇꯧꯔꯣꯗꯅ꯫ ꯆꯍꯤ ꯑꯉꯥꯡ ꯑꯣꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯪꯒꯤꯇꯪ ꯇꯥꯕ ꯑꯃ ꯈꯪꯍꯧꯔꯕꯗꯤ ꯏꯄꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯑꯝꯇ ꯊꯤꯈꯤꯒꯦ ꯑꯗꯨꯒ ꯄꯥꯜꯂꯒꯦ꯫ ꯑꯩꯁꯨ ꯄꯥꯅꯤꯡꯉꯤꯅꯤ, ꯐꯪꯗꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯅ ꯄꯥꯕꯁꯨ ꯌꯨꯝ ꯄꯥꯜꯂꯨꯅ ꯒꯤꯔꯤꯛ ꯒꯤꯔꯤꯛ ꯇꯛꯁꯤꯜꯂꯛꯀꯅꯨ꯫ ꯑꯩ ꯀꯣꯛꯁꯤ ꯆꯥꯛꯀꯦ ꯇꯧꯋꯦꯕ꯫ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯀꯣꯏꯔꯣꯏꯅ ꯀꯣꯏꯗꯕꯅꯤ ꯀꯅꯥꯝ ꯂꯩꯔꯝꯃꯣꯏꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯀꯥꯏꯗꯨꯅ ꯏꯄꯥꯗ ꯍꯥꯏꯒꯤꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏꯗ꯫ ꯑꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯅꯦ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯅꯤꯡ ꯊꯥꯖꯔꯤꯕ ꯄꯥꯕꯅꯦꯅ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨ ꯄꯥꯕ, ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯣꯏꯔꯤꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ꯫ ꯉꯔꯥꯡ ꯀꯣꯛꯄ ꯌꯦꯔꯨꯝꯁꯤꯡꯗꯨꯅ ꯍꯧꯖꯤꯛ ꯃꯁꯤꯒ ꯄꯨꯟꯁꯤꯜꯂꯒꯅꯦ ꯄꯣꯂꯥꯡꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯨ꯫ ꯑꯩ ꯌꯦꯔꯨꯝꯁꯤꯡꯁꯦ ꯄꯣꯠꯐꯝꯗꯔ ꯀꯩꯊꯦꯜꯗꯔ ꯀꯩꯅꯣ ꯊꯥꯕ ꯆꯠꯅꯕ ꯐꯤꯔꯣꯜ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯅꯃꯥꯏ ꯅꯨꯃꯤꯠꯀꯥꯗꯣ ꯈꯔ ꯌꯥꯝ ꯀꯦꯁꯜꯂꯨꯀꯣ꯫ ꯂꯝꯕꯤꯗ ꯅꯨꯄꯥ ꯊꯦꯡꯅꯔꯁꯨ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯛꯅꯕ ꯁꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯅꯪꯒꯤ ꯌꯦꯔꯨꯝꯁꯤꯡꯗꯣ ꯏꯄꯥ ꯍꯥꯞꯆꯤꯜꯂꯝꯃꯒꯦ꯫ ꯍꯣꯏ ꯄꯥꯕ, ꯀꯦꯁꯜꯂꯨꯈꯤꯒꯦ꯫ ꯃꯦꯂꯩꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯅꯦꯛ ꯑꯉꯥꯡ ꯃꯆꯨꯒꯤ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯐꯝꯂꯒ ꯏꯁꯩꯒ ꯉꯪꯗꯨꯅ ꯀꯦꯕ ꯍꯧꯏ꯫ ꯉꯥꯏꯖꯒꯦ ꯅꯪꯇꯕꯨ ꯅꯤꯡꯖꯒꯦ ꯂꯥ 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 ꯂꯥ꯫ ꯁꯤꯌꯨꯗꯤ ꯌꯥꯔꯅꯤ, ꯐꯖꯔꯦ꯫ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯌꯦꯔꯨꯝ ꯌꯣꯟꯈꯥꯏꯔꯨꯔꯒꯦ꯫ ꯑꯩꯒꯤ ꯆꯨꯍꯤ ꯃꯍꯤꯗꯨꯕꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ? ꯈꯨꯅꯤꯡ ꯑꯀꯥꯏꯕ ꯑꯁꯦ ꯁꯤꯗꯩꯁꯤꯗ ꯅꯥꯟꯖꯟꯈꯤꯒꯦ ꯈꯔ꯫ ꯀꯗꯥꯏꯗꯅꯣꯅꯦ ꯑꯩꯅ ꯊꯝꯈꯤꯕꯗꯣ? ꯑꯣ, ꯁꯤꯗ ꯂꯩ꯫ ꯁꯤꯃꯒ ꯇꯩꯁꯤꯜꯂꯗꯤ ꯐꯖꯔꯦ ꯀꯩꯅꯣ꯫ ꯃꯦꯂꯩꯗꯨ ꯃꯊꯟꯇ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯑꯣꯟꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯛꯇꯨ ꯂꯤꯁꯤꯜꯂꯛꯄꯒꯤ ꯆꯩꯔꯣꯡꯁꯨ ꯍꯥꯏꯐꯦꯠ ꯆꯥꯎꯔꯤ꯫ ꯃꯁꯝꯗꯨꯁꯨ ꯀꯦꯟꯕ ꯍꯦꯟꯃꯟꯕꯒꯤ ꯂꯋꯥꯏꯗꯨꯁꯨ ꯀꯕꯛ ꯀꯕꯛ ꯇꯥꯡꯂꯤ꯫ ꯅꯣꯛꯄꯗꯁꯨ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯈꯨꯏ꯫ ꯃꯄꯥꯟꯗꯒꯤ ꯃꯄꯥꯅ ꯍꯩ ꯕꯦꯝꯃ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯦ? ꯃꯇꯝꯁꯤ ꯑꯥ ꯌꯧꯈ꯭ꯔꯦꯅꯦ꯫ ꯌꯦꯔꯨꯝ ꯊꯥꯕ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯨ ꯅꯪ ꯑꯃ ꯁꯤꯠꯂꯔꯣꯏꯅꯦ ꯅꯪꯕꯨ ꯑꯃꯠꯇ ꯁꯤꯠꯂꯔꯣꯏ꯫ ꯅꯪꯒꯤ ꯀꯦꯕꯒꯤ ꯃꯇꯝ ꯈꯨꯂꯧꯁꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯥ ꯐꯥꯎ ꯀꯦꯕ ꯂꯣꯏꯔꯒ ꯊꯣꯔꯛꯂꯅꯤ꯫ ꯂꯣꯏꯔꯦ ꯄꯥꯕ꯫ ꯀꯦꯕ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯄꯥꯛ ꯍꯦꯛ ꯂꯣꯏꯁꯤꯟꯅꯤꯡꯗ ꯇꯧꯔꯤꯅꯤ꯫ ꯀꯩꯅꯣ, ꯑꯩꯒꯤ ꯄꯣꯂꯥꯡꯗꯣ ꯄꯤꯔꯛꯑꯣ, ꯀꯩꯊꯦꯜ ꯃꯆꯥ ꯇꯥꯅ ꯆꯠꯈ꯭ꯔꯒꯦ꯫ ꯃꯥꯏ ꯄꯦꯝꯃ, ꯑꯩꯒꯤ ꯏꯆꯥꯗꯤ ꯐꯖꯔꯦꯍꯦ꯫ ꯀꯅꯥꯒꯤ ꯁꯤꯇꯥ ꯁꯪꯕꯤ ꯀꯠꯆꯥ? ꯁꯤ ꯄꯣꯂꯥꯡꯁꯤ ꯂꯩꯔꯦ꯫ ꯄꯥꯕꯒꯤ ꯈꯨꯊꯥꯒꯠꯇꯣ ꯑꯩ ꯀꯌꯥ ꯄꯦꯟꯗꯦꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ꯫ ꯕꯥꯕꯥ, ꯆꯠꯂꯦ꯫ ꯑꯁ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ
Masakti haigattana phajaiko. Oi, maraibaubuti khara toge. Chairong sitang sauramdradi amuk hena phajaramdawni. Kusu sisu magi yen mayam si senabada khara laisingibai wani. Kandi. Isa nupina yerum yonba satkhri kansida sak thongatlurage. Ibohalsu imungda sangkhri somda melaidu lambida phajabi saraga yerum yawu polang dumaga thek-thekdana chatli. Pakhang amana matungda tanarakli. O ise melai amukta ngaikho aiga sum thek-thekdana chatlaga lei. Mosidi nungshikulaga thomage. Hai. Ayoma he kanara nung thomai se. Ai ni ise melai ngasai ke kauraga tanarakpani sukta tadabududa nung thomakpani. Yam narabrane naramoida. Nadeda ado kaidorage. Nangna ai kauraga tanarakpabu kai haininge. Yerumdo kharata lehoge. Aikoi tasogi masanupado yerum saningina moktoiba hingsabi sangbade helo silsilei. Hoi ado khaudi yaurakdro. Kuta pairage hairiro. Kutna dum pairaga sangkrage dum chakrage. Se phasana payoko. Hoi paige. Aswaida khudi thijilaga ekka helaloi. Semele chala yerum yamna silo. Yerum sitpada ise yaukro. Masingang si yenguni. Kayada mi sitribana. Adobudi angangsina hairamisia. Aranba nattene chummineba. Yerum singsi loina laikibada yolibai isasisu amta leizarage kaina pakhang masak phasabam hairadi kayada nungairagadaba. Mathanta wahai khrasi haizaduna mumonga noklaga lakli. Kaithel masa yaurabada potpham singduda amamam toina sangduna yerum singi yolammi. Potpham amadani mau ahal nupiduna yerumdu launa hairei. Bema meleya nangna yerum yon khala ise phanadi kuire. Ado nangbu nayumga panaba tawrone chahi hendokiniko. Karaidi yum panbano daine nupaga amda leitri nupadubu leiradi aisu naana palani. Haima hausi phau nupa leitriba adudi nangna nahan khai tapta khai kiraga yerum yon mala isidi marama masauna leiramedana. Hoine maram se kabak ti dom leibani. Aisu chahi kuntra haijilaklabanina wakhala masum khalakpa. Aduna maisida kesenbagi wani. Kegadawni yengoi melei ine wa mahagini he nangbo. Aigi ipamlomda pakhang ama leiye. Sahi nangondagi ama ni halamgadra khangdi. Masu nupiga se amuk phau koizatriba pakhang. Adu nangbo wariyumta sanagero. Yai ine sanage. Ine na khara sinbiro. Aidi matam amatekta yai. Adu oiradi hayeng nungthilse nakhoi khulda lakhalage. Kaithel phamba loisilaga isu makhoi da haipek yausiluge. Aduga nakhoi ani sakhang maikhang nanaga warido sadoknaro yaidana. Yam thina yakraba zatni ni. Hoi adudi hayengdo soihalanu ko nangi yerumgi seldo se. Ine sel yarani pirano. Hayengdo soidi soihenbirakanu ko ai satle ni. Haima sel se yaradra nangbo satkreni. Sumaina khara harau halabadi silga launingdaba zatniko leisabi aribise. Aina unahange haidoknugumsu taw. Masidi soibasu yaroi. Kaigum ek soirubada aribisigi saptrado tawrakadoribani. Ayuki potpham loisilamlaga mau ahal nupidu magi mapamlomda laklami. Laikaidugi mayamna pakhang ariba hain laknapam oiriba khomeidu mangolda phamduna magi khudei segaibadu photuna leirami. Khomeya ai lai hai. Ine lairo. Mangolsda kakatpiro si morasda pham. Imai pema. Kaithel si tana lakpasida sadau thongli isasi. Asoi ma humang mapi kangi ai. Ine ai ising lokthoklugi. Ising ai makhar thaksilaga phabri. Hai. Nangi isinga lai. Ine isinga thaklaroi. Laungni sida phamlo law. Ine ga wari masana sine. Kai wari noine yamlubu wari ga mal. Yamlubu wari ni nya. Aini yum paliba khuldo aduda leisabi ama lei. Kanagi thabakati pakraba. Sel tanbana marol ama kalliba. Mapaga maga khak leibani. Masakadi phajakrazani. Tawbatabu magi sairongduna tharaklabadi wanthani. Adagi laibaktuna kitang tongba khaktani. Soi ngamdana magi laibaktudaga thengjilaklabadi mikup pharoi sibana hani. As kainu daine. Nupi oiragabu sairong chawnab. Adagi laibak yam tongadi masaktusu yong malamani. Hai mandi. Nupina sairong chawbabu kaidawege. Nupina sairong chawdana nupana chawnabra do.
ꯑꯗꯨꯒ ꯂꯩꯕꯛ ꯍꯥꯏꯁꯤꯁꯨ ꯅꯨꯄꯤꯅ ꯇꯣꯡꯒꯗꯧꯅꯤ ꯅꯨꯄꯥꯅ ꯇꯣꯡꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯂꯩꯇꯦꯡꯅꯤ ꯈꯟꯗꯣꯛꯎ ꯋꯥ ꯄꯦꯠꯇꯅꯅꯦ ꯀꯥꯟꯅꯔꯣꯏ ꯈꯣꯝꯃꯩ ꯍꯌꯦꯡ ꯅꯨꯡꯊꯤꯜꯗꯣ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯂꯒ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯂꯝꯕꯤꯗ ꯆꯠꯄ ꯑꯉꯥꯡ ꯑꯃꯗ ꯍꯦꯛꯇ ꯀꯧꯊꯣꯛꯍꯜꯂꯨ ꯃꯤꯂꯩꯗꯣ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯕꯗ ꯀꯅꯥꯒꯤ ꯈꯪꯗꯕ ꯂꯩꯔꯣꯏ ꯑꯉꯥꯡ ꯑꯍꯜ ꯁꯤꯔꯝꯗꯥꯏ ꯍꯅꯨꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯄꯣꯛꯂꯛꯀꯗꯕ ꯑꯉꯥꯡ ꯐꯥꯎꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯁꯛ ꯀꯥ ꯍꯦꯟꯅ ꯈꯪꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯦꯅꯦꯀꯣ ꯃꯥꯅꯦ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯁꯣꯏꯍꯜꯂꯛꯀꯅꯨ ꯅꯁꯥꯒꯗꯣ ꯅꯥꯟꯅ ꯃꯀꯦ ꯁꯦꯝꯊꯔꯒ ꯂꯥꯛꯑꯣ ꯏꯅꯦꯒꯤ ꯃꯥꯏꯁꯣ ꯐꯟꯕ ꯌꯥꯔꯣꯏ ꯈꯣꯃꯩꯗꯨ ꯃꯁꯝꯗꯒ ꯅꯥꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯣꯃꯩꯅꯤꯗꯅꯩꯅꯦ ꯁꯛ ꯍꯥꯏꯔꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯌꯥꯕꯅꯤ ꯆꯤꯔꯥꯏꯁꯤꯗꯕꯨ ꯈꯔ ꯇꯥꯡꯖꯕꯒꯤ ꯋꯥꯅꯤ ꯑꯇꯩꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯇꯧꯗꯦ ꯀꯣꯏꯅꯦ ꯇꯧꯗꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ 이수 누피도 ꯑꯩꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯅꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯈꯣꯃꯩ ꯍꯌꯦꯡ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯏꯅꯦ ꯆꯠꯂꯦ ꯍꯣꯏꯅꯦ ꯁꯣꯏꯔꯣꯏꯌꯦ ꯑꯩ ꯁꯨꯝ ꯂꯩꯖꯧꯔꯦ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕ ꯂꯩꯀꯣ ꯀꯥꯟꯗꯦ ꯍꯌꯦꯡꯒꯤ ꯃꯀꯦ ꯁꯦꯝꯂꯨꯈꯤꯒꯦ ꯈꯣꯃꯩꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯦꯂꯩꯗꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯆꯥꯛ ꯊꯣꯡꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯅꯥꯀꯟꯗ ꯃꯄꯥ ꯏꯕꯣꯍꯜꯅ ꯌꯣꯡꯆꯥꯛꯇꯨ ꯈꯦꯠꯅ ꯌꯦꯡꯂꯤ ꯕꯦꯝꯃ ꯅꯪꯕꯨ ꯉꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯛꯂꯒꯦꯅꯦ ꯇꯥꯗꯦꯅꯦ ꯍꯩ ꯕꯦꯝꯃ ꯍꯥꯎ ꯕꯥꯕꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯣ ꯑꯩ ꯆꯥꯛꯁꯤ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯑꯁ ꯆꯥꯛꯁꯤꯁꯨ ꯁꯧꯒꯠꯂꯛꯑꯦꯅꯦ ꯑꯌꯨꯃ ꯆꯐꯨ ꯃꯍꯤꯅ ꯆꯣꯡꯉꯤ ꯇꯞꯅ ꯇꯧꯅꯤ ꯅꯪꯕꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕ ꯀꯥꯡꯅ ꯈꯣꯡꯗ ꯆꯤꯛꯈꯤꯕ ꯑꯗꯒꯤ ꯍꯥꯀꯠꯆꯕ ꯍꯣꯠꯄꯗ ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯂꯣꯏ ꯃꯥꯡꯉꯨꯔꯦ ꯍꯥꯀꯠꯆꯕ ꯍꯣꯠꯄ ꯅꯨꯡꯉꯥꯏꯃꯟꯗꯅ ꯏꯔꯥ ꯀꯩ ꯀꯥꯟꯗꯕꯗ ꯆꯥꯛꯇꯣ ꯋꯥꯈꯜ ꯇꯥꯅ ꯊꯣꯡꯉꯨ ꯆꯦꯡꯒ ꯆꯪꯂꯝꯂꯕꯗꯤ ꯏꯄꯥꯗꯤ ꯆꯥꯔꯣꯏꯗꯧ ꯑꯩꯗꯤ ꯏꯆꯥꯅ ꯅꯣꯛꯇꯅ ꯉꯁꯥꯏꯗꯒꯤ ꯂꯩꯕꯗꯨꯗ ꯅꯨꯄꯥꯅꯒ ꯀꯣꯏꯒꯤ ꯇꯥꯟꯅꯔꯛꯂꯕ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯨꯏ ꯑꯗꯨꯒ ꯅꯪꯗꯤ ꯍꯥꯀꯠꯆꯕ ꯍꯣꯠꯄ ꯅꯨꯡꯉꯥꯏꯕꯒꯤ ꯅꯣꯛꯄ ꯑꯣꯏꯔꯦ ꯁꯛꯇꯥꯁꯤꯗꯤ ꯃꯦꯂꯩꯗꯨ ꯃꯃꯥꯏꯒ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯒ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯃꯔꯩ ꯑꯗꯨ ꯆꯤꯛꯏ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯄꯣꯊꯥꯕ ꯆꯪꯂꯛꯂꯤ ꯃꯦꯂꯩ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯂꯒ ꯃꯊꯟꯇ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯂꯤ ꯍꯌꯦꯡꯁꯦ ꯑꯩ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯧꯔꯕꯅꯤꯅꯦꯀꯣ ꯑꯁ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗꯧ ꯃꯥꯟꯗꯦ ꯆꯍꯤ ꯀꯌꯥꯅꯣ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯂꯩꯔꯨꯗ꯭ꯔꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯔꯥꯡꯒ ꯌꯥꯝ ꯇꯨꯝꯅꯤꯡꯂꯛꯏ ꯋꯥꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯥꯟꯅꯗꯦ ꯇꯨꯝꯍꯧꯔꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯏꯔꯥꯡ ꯇꯧꯔꯒꯦ ꯍꯧꯖꯤꯛꯇꯤ ꯇꯨꯝꯃꯒꯦ ꯃꯦꯂꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯈꯣꯃꯩꯗꯨ ꯏꯔꯨꯖꯊꯣꯛꯇꯨꯅ ꯃꯀꯦ ꯀꯟꯅ ꯁꯦꯝꯂꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯝꯅꯤ ꯈꯣꯃꯩ ꯃꯥꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯈꯜꯂꯤ ꯃꯃꯥꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕꯅꯣ ꯅꯪꯕꯨ ꯃꯥ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯐꯤꯔꯣꯜꯁꯦ ꯀꯔꯝꯕ ꯁꯦꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯐꯨꯔꯤꯠꯁꯤꯅ ꯀꯔꯤ ꯃꯆꯨ ꯂꯤꯠꯂꯒ ꯄꯛꯆꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯈꯣꯡꯒ꯭ꯔꯥꯎꯁꯤꯅ ꯀꯔꯝꯕ ꯁꯦꯠꯇꯧꯅꯣ ꯑꯁ ꯑꯩ ꯀꯣꯛꯀꯁꯦ ꯉꯥꯎꯈꯠꯂꯛꯀꯗꯧꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯌꯧꯁꯤꯜꯂꯛꯑꯅꯤ ꯍꯧꯖꯤꯛꯐꯥꯎ ꯐꯤꯔꯣꯜ ꯈꯟꯕ ꯂꯣꯏꯗ꯭ꯔꯤ ꯍꯦꯛꯇ ꯑꯣꯏꯕ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯇꯍꯥꯈꯤꯅꯨ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯏꯃꯥꯗ ꯐꯖꯅ ꯑꯝꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯉꯁꯤꯗꯣ ꯊꯪꯅꯕ ꯈꯨꯜꯗ ꯅꯨꯄꯤ ꯑꯃ ꯎꯅꯕ ꯆꯠꯇꯧ ꯑꯗꯨꯒꯤ ꯑꯩꯅ ꯐꯤꯔꯣꯜ ꯈꯜꯂꯝꯃꯤꯁꯦ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯧꯔꯤꯕ ꯑꯗꯨ ꯆꯠꯀꯗꯧꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯀꯦ ꯁꯦꯝꯂꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯩ ꯑꯗꯨꯗꯤ ꯏꯃꯥ ꯐꯤꯔꯣꯜ ꯈꯟꯕꯤꯒꯦ ꯁꯦ ꯁꯤꯒꯤ ꯏ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃꯁꯦ ꯁꯤꯁꯤꯃ ꯂꯤꯠꯂꯣ ꯑꯗꯨꯒ ꯎꯠ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯒ ꯄꯥꯔꯣ ꯑꯅꯤꯁꯤ ꯍꯦꯛ ꯄꯥꯔꯒ ꯁꯦꯠꯄꯗ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯀꯦꯟꯖꯤꯜꯂꯛꯑꯗꯧꯅꯤ ꯍꯣꯏ ꯏꯃꯥꯅ ꯈꯟꯕ ꯃꯆꯨꯁꯤ ꯑꯣꯏꯅ ꯁꯦꯠꯂꯒꯦ ꯁꯤꯅ ꯐꯗꯧ ꯃꯥꯜꯂꯦ ꯅꯆꯥ ꯃꯥꯏ ꯄꯥꯛꯆꯒꯤ ꯏꯃꯥ ꯄꯥꯛꯑꯣ ꯅꯍꯥꯟꯃꯨꯛ ꯇꯧꯅ ꯅꯨꯄꯤꯗꯣ ꯁꯥꯃꯨꯗꯧꯅ ꯅꯣꯏꯌꯦꯅ ꯈꯪꯉꯒ ꯆꯦꯜꯂꯛꯄꯗꯨꯗꯤ ꯇꯧꯅꯨꯀꯣ ꯃꯁꯛ ꯊꯤꯔꯁꯨ ꯃꯕꯨꯛ ꯃꯄꯥꯎꯕꯨ ꯐꯔꯕꯗꯤ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ ꯍꯟꯗꯛꯇꯤ ꯃꯁꯛꯇꯒꯤ ꯌꯦꯡꯂꯨꯔꯅꯨꯀꯣ ꯆꯍꯤꯗꯣ ꯌꯥꯗ꯭ꯔꯦꯕ ꯍꯣꯏ ꯕꯩꯃ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ ꯃꯤꯠ ꯅꯥꯁꯦ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯧꯅꯤ ꯍꯣ ꯂꯣꯏꯁꯤꯟꯖꯔꯣ ꯏꯃꯥꯁꯨ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯊꯣꯛꯂꯨꯒꯦ ꯃꯅꯝ ꯅꯝꯕꯤꯔꯝꯂꯒꯦ ꯃꯃꯥꯁꯨ ꯃꯆꯥꯗ ꯃꯅꯝ ꯅꯝꯕꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯈꯣꯃꯩ ꯏꯁꯩꯒ ꯁꯛꯂꯒ ꯐꯤꯔꯣꯜꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯀꯦ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯂꯒ ꯃꯦꯂꯩꯕꯨ ꯎꯅꯕ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯃꯦꯂꯩꯁꯨ ꯃꯃꯥꯏꯗꯨꯗ ꯀꯦꯁꯤꯟꯕ ꯌꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯤ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯒ ꯑꯃꯨꯛ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯉꯤ
ꯃꯪꯒꯣꯜ ꯀꯥꯆꯤꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯏꯕꯣꯍꯜꯅ ꯄꯩꯔꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛꯁꯤꯗ ꯀꯥꯏꯗꯕꯨ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯏꯕꯦꯝꯃ? ꯕꯥꯕꯥ, ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩ꯫ ꯌꯦꯡꯒꯣꯟꯗꯒꯤ ꯌꯦꯔꯨꯝꯁꯤꯡꯗꯣ ꯄꯥꯕꯅ ꯈꯔ ꯂꯧꯊꯣꯛꯄꯤꯔꯝꯃꯨ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯏꯄꯥꯅ ꯂꯧꯊꯣꯛꯄꯤꯒꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯥꯛꯀ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯀꯦꯔꯤꯕꯗꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ? ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯟꯒ ꯏꯄꯥꯗ ꯐꯦꯡꯍꯜꯂꯒ ꯀꯦꯔꯤꯕꯗꯨꯕꯣ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯔꯝꯃꯨ ꯊꯨꯅ꯫ ꯑꯣ, ꯅꯨꯄꯥ ꯑꯝꯇ ꯎꯅꯔꯨꯒꯦ꯫ ꯍꯥ, ꯀꯔꯤ ꯅꯨꯄꯥ? ꯅꯪꯅ ꯎꯅꯕ ꯆꯠꯇꯣꯏꯕ? ꯑꯁ, ꯍꯣꯏꯕ ꯕꯥꯕꯥ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯧꯔꯕꯀꯣ? ꯑꯣ, ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥ ꯎꯅꯕ ꯆꯠꯅꯤꯌꯦꯅꯦ ꯅꯪꯕꯣ? ꯅꯪꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯨꯟꯗꯣꯛꯂꯝꯕ ꯅꯆꯥꯁꯦ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯁꯤꯗ ꯅꯨꯄꯥ ꯎꯅꯅꯤꯌꯦꯅꯦ ꯃꯃꯥ ꯅꯪꯕꯣ? ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯃꯃꯥ, ꯅꯪꯕꯨꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤꯅꯦ꯫ ꯕꯥꯕꯥ, ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯈꯩ ꯏꯃꯥꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕꯤꯔꯅꯨ꯫ ꯏꯃꯥ ꯂꯩꯇꯕ ꯆꯍꯤ ꯐꯥꯔꯛꯄꯗ ꯅꯠꯇ꯭ꯔꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯧꯅꯥ ꯇꯥꯊꯣꯠꯀ ꯏꯔꯥꯡ ꯀꯥꯞꯊꯦꯛꯅꯒꯦ ꯇꯧꯔꯝꯕꯗꯣ? ꯑꯩꯅ ꯈꯪꯂꯛꯂꯒ ꯂꯥꯟ ꯇꯧꯕꯗꯒꯤ ꯏꯀꯥꯏ ꯈꯪꯗꯒꯤ ꯇꯣꯛꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯍꯩ, ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕꯗꯨ ꯃꯇꯝ ꯈꯔ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯥꯏꯕꯛ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯃꯦꯂꯩꯗꯨ ꯃꯆꯤꯟꯒ ꯄꯩꯊꯣꯛꯂꯒ ꯃꯄꯥꯗ ꯌꯦꯡꯉꯤ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛ, ꯑꯗꯨꯒ ꯏꯆꯦ ꯃꯦꯂꯩ, ꯑꯩꯈꯣꯏ ꯄꯥꯕꯍꯣꯏꯒꯨꯝꯕ ꯆꯤꯔꯥꯏ ꯇꯥꯡꯕ ꯅꯨꯄꯥ ꯑꯃꯅ ꯏꯆꯦ ꯃꯦꯂꯩꯗꯣ ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯍꯥ, ꯀꯩꯕꯥ? ꯅꯨꯄꯥ ꯑꯃꯅ ꯑꯩꯁꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯦ? ꯑꯗꯨꯁꯨ ꯂꯝꯄꯥꯛꯇ? ꯍꯣꯏ, ꯍꯥꯏꯕꯅꯦ꯫ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯍꯧꯕꯅꯦ꯫ ꯑꯩ ꯆꯠꯂꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ꯫ ꯕꯥꯕꯥ, ꯑꯩ ꯊꯣꯛꯑꯈꯤꯒꯦ, ꯃꯤ ꯉꯥꯏꯔꯤꯌꯦ꯫ ꯊꯣꯛꯑꯦꯀꯣ ꯕꯥꯕꯥ, ꯌꯦꯔꯨꯝ ꯂꯧꯁꯤꯟꯕ ꯀꯥꯎꯅꯤ꯫ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ? ꯍꯜꯂꯛꯀꯅꯤꯕ ꯕꯥꯕꯥ꯫ ꯑꯍꯥꯟꯕ ꯎꯅꯕꯗꯨꯕꯨ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩ ꯈꯔ ꯊꯨꯅ ꯆꯠꯀꯦ, ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯍꯟ ꯌꯥꯄꯣꯟꯇꯦ꯫ ꯃꯦꯂꯩꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯏ꯫ ꯈꯣꯡꯃꯩꯁꯨ ꯂꯝꯄꯥꯛ ꯅꯥꯀꯟꯗ ꯍꯧꯕ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ꯫ ꯃꯦꯂꯩ ꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯔꯦ꯫ ꯈꯣꯡꯃꯩꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯦꯂꯩꯅꯤꯀꯣ? ꯍꯣꯏ, ꯃꯥꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯀꯝꯗꯧꯅ ꯈꯪꯉꯤꯅꯣ? ꯉꯔꯥꯡ ꯏꯅꯦꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯗ ꯈꯪꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯈꯣꯡꯃꯩ ꯀꯧꯏ꯫ ꯑꯣ, ꯇꯥ ꯈꯣꯡꯃꯩꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯀꯧꯎ, ꯅꯪꯅ ꯀꯧꯗꯅ ꯀꯅꯥꯅ ꯀꯧꯅꯤ? ꯏꯃꯥꯎ, ꯁꯤꯒꯤ ꯋꯥꯍꯩꯁꯤꯗꯤ ꯊꯃꯣꯏꯗ ꯄꯥꯜꯂꯤ꯫ ꯑꯁ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯁꯥꯁꯦ ꯄꯥꯈꯠꯇ ꯈꯠꯅꯤꯡꯉꯤ ꯋꯥꯅꯤ꯫ ꯀꯩꯗꯧꯔꯒꯦ? ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ? ꯐꯝꯁꯦ, ꯁꯨꯝ ꯂꯦꯞꯄꯁꯦ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ, ꯌꯥꯏ, ꯐꯝꯁꯦ꯫ ꯐꯝꯃꯒꯅ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ꯫ ꯐꯝꯃꯣ, ꯐꯝꯊꯔꯣ, ꯑꯩꯁꯨ ꯐꯝꯃꯤ꯫ ꯃꯦꯂꯩꯗꯨ ꯏꯈꯠ ꯈꯠꯈꯩ ꯐꯝꯊꯔꯛꯄꯗ ꯇꯤꯡꯈꯪ ꯑꯃꯗ ꯐꯝꯖꯤꯜꯂꯤ꯫ ꯇꯤꯡꯈꯪꯗꯨꯅ ꯊꯤꯟꯕꯒꯤ ꯃꯦꯂꯩ ꯃꯁꯛꯇꯨ ꯁꯨꯒꯠꯂꯒ ꯈꯥꯡꯉꯤ꯫ ꯈꯣꯡꯃꯩꯅ ꯅꯥꯀꯟꯗꯒꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯑꯩꯗꯤ ꯅꯨꯄꯤꯁꯤ ꯀꯌꯥ ꯀꯣꯏꯔꯛꯇꯦ, ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯍꯩꯇꯦ꯫ ꯑꯗꯨꯅ ꯋꯥ ꯑꯁꯣꯏꯕ ꯑꯍꯦꯟꯕ ꯌꯥꯎꯔꯛꯂꯁꯨ ꯅꯪꯅ ꯈꯔ ꯈꯟꯗꯣꯛꯄ ꯇꯥꯔꯦꯀꯣ? ꯍꯣꯏ, ꯑꯩ ꯀꯩꯁꯨꯝ ꯈꯜꯂꯣꯏꯗ꯫ ꯑꯁ, ꯀꯩꯅꯣ ꯊꯨꯟꯁꯤꯗ ꯇꯤꯡꯈꯪꯂ ꯀꯔꯤꯅꯣ ꯅꯥꯕꯅ ꯁꯤꯗꯧꯔꯦ꯫ ꯃꯦꯂꯩ ꯏꯕꯦꯝꯃ, ꯅꯪ ꯈꯟꯃꯜꯂꯦ꯫ ꯅꯨꯄꯥ ꯑꯍꯥꯟꯕ ꯎꯅꯕꯁꯤꯗ ꯆꯣꯞꯄ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯦꯀꯣ? ꯑꯗꯣ ꯅꯪꯗꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯀꯣꯏꯗꯅ ꯂꯩꯔꯤꯁꯦ? ꯑꯩꯁꯨ ꯃꯔꯝꯗꯣ ꯈꯪꯕ ꯌꯥꯔꯗꯤ ꯈꯤꯇ ꯈꯪꯖꯒꯦ꯫ ꯀꯣꯏꯅꯤꯡꯗꯕꯒꯤꯅꯤ, ꯑꯗꯨꯒ ꯃꯇꯝꯁꯨ ꯂꯩꯇꯕ, ꯌꯨꯝꯒꯤ ꯍꯣꯠꯅꯔꯤꯉꯩꯗ꯫ ꯑꯣ, ꯏꯅꯦꯅ ꯍꯥꯏꯕꯗꯣ ꯆꯨꯝꯕ ꯇꯥꯏ꯫ ꯅꯪꯁꯦ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯍꯥꯏ, ꯁꯦꯜꯁꯨ ꯇꯥꯟꯕ ꯌꯥꯝ ꯀꯜꯂꯤ ꯍꯥꯏ ꯏꯅꯦꯅ ꯇꯝꯂꯝꯃꯤ꯫ ꯀꯩꯅꯣ ꯅꯪꯅ ꯁꯨꯒꯠꯂꯒ ꯂꯩꯔꯤꯗꯨꯅ? ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯕ? ꯑꯩꯗꯤ ꯀꯩꯁꯨ ꯁꯥꯗꯕ ꯃꯥꯜꯂꯤꯗ꯫ ꯁꯥꯗꯦ, ꯅꯨꯡꯁꯥ ꯁꯥꯗꯦ꯫ ꯇꯥ ꯈꯣꯡꯃꯩꯗꯤ ꯁꯥꯕ꯭ꯔꯣ? ꯑꯩꯗꯤ ꯁꯥꯗꯦ꯫ ꯍꯧꯖꯤꯛꯁꯦ ꯂꯝꯇꯥ ꯊꯥ ꯆꯪꯂꯛꯄꯒꯤꯔ ꯀꯩꯅꯣ ꯄꯥꯛꯅ ꯁꯥꯗ꯭ꯔꯕꯅꯤ꯫ ꯌꯥꯎꯁꯪ ꯃꯅꯝ ꯅꯝꯃꯛꯄꯒꯤ ꯁꯥꯗ꯭ꯔꯦꯗ ꯀꯣ? ꯑꯧ, ꯍꯣꯏ, ꯁꯥꯗ꯭ꯔꯦ꯫ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ? ꯑꯩ ꯀꯣꯛꯀꯁꯤ ꯉꯥꯎꯈꯠꯂꯛꯇꯧꯔꯦ꯫ ꯁꯨꯒꯠꯂꯒ ꯑꯗꯨꯝ ꯂꯩ꯫ ꯃꯊꯤꯁꯤ ꯇꯧꯔꯕ꯭ꯔꯥ ꯀꯩꯅꯣ? ꯍꯥ, ꯀꯩ ꯍꯥꯏꯕꯅꯣ? ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯣ? ꯆꯠꯂꯒꯦ ꯍꯥꯏꯔꯕ? ꯆꯠꯂꯒꯦ ꯍꯥꯏꯔꯗꯤ ꯐꯅꯤꯗ꯫ ꯆꯠꯅꯤꯡꯗꯦꯗ, ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯨꯗꯣꯏꯅꯦ ꯂꯥꯛꯏꯅꯦ꯫ ꯆꯠꯅꯤꯡꯕꯒ ꯐꯥꯎꯗꯦꯗ꯫ ꯑꯣ, ꯆꯠꯅꯤꯡꯕ ꯐꯥꯎꯗꯦꯕ? ꯐꯥꯎꯔꯣꯏ, ꯌꯥꯝ ꯐꯩ꯫ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤꯗꯣ ꯌꯥꯝ ꯐꯩ, ꯈꯨꯐ ꯑꯃ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯏꯅꯥꯛꯇꯒꯤ ꯆꯠꯅꯤꯡꯗꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯊꯃꯣꯏꯗꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯑꯗꯣ ꯍꯔꯥꯎꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁ, ꯀꯩꯗꯧꯔꯒꯦ ꯅꯪ? ꯇꯥ ꯂꯥꯛꯄꯗ ꯈꯣꯡ ꯀꯥꯃꯛꯇ꯭ꯔꯕ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯅꯁꯥꯗꯣ ꯅꯦꯅꯥ ꯇꯥꯅꯁꯨ ꯐꯝꯗꯦ꯫ ꯅꯃꯥꯏꯗꯨꯅ ꯑꯗꯨꯝ ꯁꯨꯒꯠꯂꯒ ꯂꯩ꯫ ꯅꯃꯤꯠꯇꯨꯅ ꯂꯣꯏꯅ ꯁꯨꯒꯠꯈꯤꯕꯗꯨꯗ ꯆꯩꯔꯣꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯅꯨꯡꯁꯥ ꯃꯉꯥꯜꯁꯤꯅꯁꯨ
ꯂꯥꯏꯕꯛꯇꯨꯗ ꯈꯔ ꯐꯨꯖꯟꯕꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯒ ꯐꯖꯕꯅ ꯂꯣꯏꯔꯦ ꯃꯦꯂꯩꯗ ꯈꯨꯝꯗꯤ ꯌꯥꯝꯅ ꯈꯨꯝꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯅꯥꯕ ꯍꯦꯃꯟꯕꯒꯤ ꯃꯁꯛ ꯍꯦꯟꯅ ꯁꯨꯒꯠꯂꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯇꯥ ꯈꯣꯃꯩ ꯀꯩꯅꯣꯅꯦ ꯑꯩꯅ ꯐꯝꯕꯗ ꯇꯤꯡꯈꯪꯗꯔ ꯀꯩꯅꯣ ꯐꯝꯖꯜꯂꯨꯔꯦ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯑꯦ ꯐꯅꯦꯛꯁꯤ ꯐꯥꯎꯅ ꯇꯤꯡꯈꯪ ꯑꯃ ꯊꯤꯜꯂ ꯃꯥꯜꯂꯤꯅꯦ ꯍꯣꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯨꯒꯠꯂꯤꯁꯦ ꯀꯩꯁꯨꯝ ꯇꯧꯔꯤꯁꯦ ꯏꯁꯩ ꯉꯥꯏꯍꯥꯛ ꯁꯛꯂꯒ ꯂꯩ ꯑꯩ ꯐꯠ ꯁꯠꯇꯣꯛꯄꯤꯒꯦ ꯍꯣꯏ ꯁꯛꯀꯦ मेरा थागी सनारई मारक अयो सिरे लौथोई फमलमदाइदा नंसु नमितो मुन्ना येंगलगा फमलदि फदौबा तिंखंगे फमजलुदना असाइदगी फनवानबु खांगलमगनी अस वाय अमा संगे फमगुमसे लेपगोइना वरी सारसे ताखोमै याइदना आइगिबुदि यादा याइदा मखोय अनिदु वरी ngak saraba matung melaisu mayumda sanglage hairamlaga sangkhri खोमैसु मखोय खुल ताना तपना सुमलाई मथनतसु वखल खन्ना खन्ना हाइजे इसिबु मेलैसे अदुम लौरजने नत्रग तोसिरा अस तोगन नुपी फंगदबा तै लौरगा मु अरी बिंगक त पादेबा अइना खरदि रसु माना nganगोरदि फैदना चहीगदो 24 मंगा द लेरदि फैदना मसक्तो यामना थीबदि ओइदे हाइबु चैरोंदुने मांगलिदा लाइबक्तुगा खरा तोंगलमद्रबदि अमुका हेना फदोनि ओइदे चही मतंग सियारक्ट्रग नुपीदा चिल्हाउ थीबा याइब्रा हंदकिसिदि सोइबा याद्रे अई नमदना लहौरदोनि इनाक्ता नुंग खिनबदौना फमगा लैरसु मिट उसिलगा फजेना हाइरदौ अई वा पेटबा यादे खोमैदो मयम यौनबा प्रप्रप चटख्रे नुंगथिलगी नुंगसा खरा संखिबगी मतमदुदा मेलैदो मयुमदा तपना लाई अदुगा मांगोल धारीदुदा फमलगा लै मपासु येन मचिंजाक थाक्लुबगी मनिंगलोमदगी थोक्लै मसानुपीना तुमिना फमलगा लैरंबदुदा खसिका खंगलगा ओइबा इपागी मिलै कैदौरे नंगना तुमिना फमलगा लैरंलिबसिना इपादी खंगबु खंगुरेदना तप ताकै केसिलगा फमलगा सिदा दुर्गागा मालुरिदा लैदे बाबा ऐसे दुर्गागा सांगदमनरकनु अइबु याम थीरबा थीदे इपाना दुर्गा हारिबदुदी थी हाइबा नतेने अंगाव बिसिदे लाई दुर्गादो मतिक मयाई लैख्रबा पोट खरदबु थी हाइजबगी वाने मसक्तो मुन्ना येंद्रसु हाइफेटंग येंबददी फजबनिने फजद्रो फजबना लोइरे बाबा फागी याम तौजरक्सनुको अइना ngasi सारक्लबदी येन मया मरक्सिदगी अमकोक हातोक्लगा साथोक्सनी ये चाबा यादे इसा साउबा यादे येन साथोक्लबदी मरुमदि काइदगी कोकनी ये लैत्रबदी इपा इसासु येरुम योलर अदगी सरा येलगा कंसी सिरनी अदुना येन चाथोक्पा यादेगो इसाना सानिंगलबदी इपा लैरुगे यारे लैबिनोमता अइ कैसु सानिंगदे है मी उनबु सत्खरगा सुक्लगा लैसि कैदौरे इपादा हाइ नुपादुना नसक्थी पामदे हाइरमलब्रो हाइरमनसु साउ असेंग हाइजरमने बाबा नंग साइ चख्रो चला अदु नत्रदी अइ चोक थाउनिंगतौरे ओ इसाना साउरिबुदुगी मरमदो इपादा हाइबदि याइदना नथंता सोनो सुबिदौना साउरगा दुम लैरगे हाइरिब्रो मरम कशुम लैतेदा इथंदा सुम साउजबने अदुबुरो बाबा अइनने नुपा अमा उनबा चलुबदो वरी साननबा हाइदना खोंनांग मखोंदुदा फमगा वरी साबा अदुदा अइना मिटसे हाना तुना येंगहौदबगी तिंखंगदा फमजलुरे अदुना माना सारिबा वरीदो एइबता तासलुद्रे अनाबदो खांगलगा सुगतुना दुम लैरुरे अदुदा नुपादुना इसे पामलमोइद्राना सुम खन ए पामलमनिदा तिंखंगदा फमजिनबैबु कैदौबगी पामलोइदोरिबनो पामलमगन करिसु खलुनु इसासि अदुगी सरुप चल नमाइदो ताथोक्लु अदुमाइना केसिलगा सुवाइदा कुइना फमलन इपाने मिहुलसे सेंगा सेंगुम मेलै मसिंदो पाइथोक्लगा इमुंगदा संखि नोंमनिनी हौख्रे खोमैना करिसु हाइरक्ट्रबदुदा मेलैसु वखल खसिक नुंगाइतना लैरे हानगी मतौगुमना येरुम सिंगदु पलांगदा हापलगा योनबा लाक्ले अंगांग खरसु अयुक अंगनबदुदा सेनबि सानादुना लैरे मेलै लाक्पा उबदा अंगांग अमना लक्नरे ओ इचे मेलै येरुम योनबा चलिरो या खुमक्ति ओ इचे रिबि ना नुपा अमगु उनहौबदो काइनरब्रो हे लंप्राइ मसासा अइना नुपा उनै हाइबदि कनाना हाइ हा अखोइसु खंगजबदो नहान बुंथोइना कौथोकपा चखिबदो अखोइसु खंगजावे नसक इथि खै इचे मेलैना केरगा थोखिबदुसु अखोइदि उहौइ खंगबो उनिंद्रगा तो नवामता लौते अइना नुपा उनबदा अंगांग नोइना पानाबिबगी कै मथौ तागे अंगांग अमना मुगाइरे
Iche Melay nangdi nasakto yam thi nangi nupado kasu leiroi leirasu akhoi loiba sallaba amuba sawbudo aduga sanan Angangsingdu asi hairaga sienba hawi Melayna lambida taba nung khra khullaga thom Chiru he noida Angangsing kaina Hey singkre Mama mapana senaba ngamdaba masasingse Ayung anta asida sama kondagi nathorokpadawna nathoroklabanina lambi sida koisa sadra lay lambi satpa misingda yetkani haibase nama napasingdu khangdabra khangdi kaishu natabada khoidose sawhatnala haibanida Melaydu isau langlaga prap lakli kaithel masa yaurakli Melay sau lauraga yerumdu yoni potpham phambi amana Melay ngasidi yerumgi selse sotlagi posu kaya sitboide hayeng oina lauru kainoine yerum khara khaksigi selamu sotladi aidi kari sadoi nate yumda chara helo haibro kangaga tatlaga siro haibraba potpham phambiduna kainone Melay bema ngasidi pot kaya sitpasu oide haibani horen wai silaklabasu kanana khangbanu aduna hayeng oina pige haibani masida nang isau asuk yam langi basi nawa phangdabagi nakok lekhatlabra nang is aibu nawa phangdaba kain inegi se aibu usittaba mali usittaba wa nati ni nangbo ngasigi ni sotke hayeng pige haibasida kayabu gyamna kairage kai yam kai adu sel do piro ai hausik siang mala doini sat piro hai laibak nung sang biya si laite haidana sida nang isau gyamna langi badu namai doi kaidro Ikaide sel piro haibadu bu kaidoi kaidoino Aribi ai aribi nangi yerunga sia lauraroi pukro nangondagi laudoi saruk atopadagi lauge phare laudrasu to yoloi hanubi thinubi nangondi yondrasu yai ho chapikro aigi pot pham mamangsida koina laibiranu aribi manam namme pot ka sitloi masi hanubi sia aingonda khatnaba yam hawi masi khamen asinbisina mamai thomdalamge Melayna Lukmai to the Yoliba Kamen asinbidu pairaga thomjilamduna chatkre Ayo ima hai aribi kumutokbiya nawana khangnabi masaksiga egi maida kamenaga thomjilamdana mase mawana iba khangloi mase tanadabi aribise potpham amada amu Melaydu sanglai idon yerum khrase thanamge Melaya ai ngasi di se leite ko nangna asom potpham de isau langna kibado ai tahu ai su se leite ngasi ngarang se pot kaya sitpoide aduna nangi yerum se ngasi di lauraroige kaino ai sibo nahan khaina se leiraga ngasi na kaigi se leitrino natraga noi se aingoda yerum longning noi gi se marai toriba haidura hai Melaya indon gi se nongoda marai tobana tenya nungti gi pot sitlaga layudi kanana yani nung phadoksu sittaba se masana tabani aduna nangi se ngasi se pot sittaba numit ni haidana khando Atu yaro indon aigidi nungtigi positaba numit yawba yaro aidi lakhami chenbi ni chenbi o nya aikoidi hanurabanina lakhami du chendare nangdi leisaribanina silamkhini aduna kanano lakhami chenbi thidaga yoluro aikoidi lawba ngamloi se leiteba indon gisia aibu ikaiba tasengna piba mal nahan khaina kaisu haidraga ngasi asomda khanaba tabadagi lawroina haireido Hanubi masil misang sangari bakaidura laudrusuto yumda ngauraga sathuge saru aribi nangi isau langkhom nate aigi potphamsi aduna chapikro leibirenu swaisida waisili chachare Hanubi namthibi noigi manaktaga yam koina leijaningbaga manbro nangi potphamsida matungdagi sukchang exangbiro ai khangabra Melaydu makhut masawa tawraga khanaduna leiri khomaisu kaithal changlakpani Melayna potpham phambiduga khatnaraga leibadu khomaina nakaldagi ngakna yengi kaino sibu Melayna trane mari sida kaidoriba polangsiga masin kukanjide potpham phambi halsiga bu ta akai khatnaine dusu kaithel manungsida berani sidi masinsi kabuk pokpudongda poe wane nawa lawbidi nawa biri manam nambado lawbidi asi hairaga onthorakpada khomaina sap yungna leplaga yengduna leirambaduda Melay mamit manay yumni aduga tapna noksinaraga haire ta khomai hau kaithel sida kaidauramino imana nga saningi leirusu lakpani ado nangdi kaithel sida mi khatnaramiro khatnade nahan kaithel sida yerum yonba dom lai aduda ngasi se mihul khara phattaba numit oiba
ꯑꯗꯨꯗ ꯁꯨꯝ ꯈꯠꯅꯔꯝꯃꯤ ꯖꯥꯠꯅꯤ ꯑꯣꯍꯣ ꯑꯩꯗꯤ ꯀꯩꯅꯣꯝ ꯈꯜꯂꯨꯔꯦ ꯑꯗꯣ ꯅꯪ ꯌꯦꯔꯨꯝ ꯌꯣꯟꯕꯗꯤ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯌꯣꯜꯂꯔꯣꯏ ꯑꯗꯨꯗꯤ ꯉꯥ ꯂꯩꯕ ꯆꯪꯃꯤꯟꯅꯧꯈꯤꯁꯦ ꯅꯪꯒꯤꯁꯨ ꯑꯃꯨꯛ ꯄꯨꯈꯣ ꯂꯥꯛꯑꯣ ꯍꯥ ꯑꯩꯒꯤ ꯉꯥ ꯍꯣꯏ ꯌꯥꯏꯌꯦ ꯑꯁ ꯑꯩꯒꯤ ꯅꯨꯄꯥꯅ ꯉꯥ ꯂꯩꯕꯤꯗꯧꯔꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯄꯥꯕꯒꯤ ꯃꯃꯥꯡꯗ ꯁꯛ ꯀꯥꯛꯎꯕ ꯌꯥꯔꯅꯤ ꯍꯣꯏ ꯃꯥ ꯍꯔꯥꯎꯕꯅ ꯁꯤꯔꯦ ꯃꯦꯂꯩꯗꯨ ꯈꯠꯂꯤ ꯈꯠꯂꯤ ꯈꯣꯃꯩꯒꯤ ꯃꯇꯨꯡꯗ ꯏꯅꯩ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯃꯃꯤꯠꯄꯨ ꯐꯥꯛꯆꯤꯟꯕꯋꯣ ꯀꯔꯤꯋꯣ ꯇꯧꯔꯒ ꯃꯤꯒ ꯎꯁꯤꯠꯇꯕꯤ ꯇꯧꯏ ꯉꯥꯗꯨ ꯂꯩꯔꯒ ꯄꯣꯠꯐꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯦꯂꯩ ꯉꯥꯖꯥꯎꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯌꯥꯜꯂꯤ ꯅꯥꯝꯃ ꯑꯃꯅ ꯌꯦꯔꯨꯝ ꯌꯥꯎꯕ ꯄꯣꯂꯥꯡꯗꯨ ꯄꯥꯏ ꯑꯩꯁꯦ ꯅꯪ ꯌꯨꯝ ꯐꯥꯎꯗꯤ ꯊꯤꯟꯅꯤꯡꯕꯅꯤ ꯑꯗꯣ ꯇꯥꯟꯖꯥ ꯆꯥꯗ꯭ꯔꯦ ꯅꯊꯟꯗ ꯌꯨꯝ ꯍꯟꯈꯤꯕ ꯀꯤꯖꯕ꯭ꯔꯥ ꯅꯪꯕꯨ ꯀꯤꯖꯗꯦꯗ ꯑꯃꯝꯕ ꯑꯣꯏꯔꯗꯤ ꯀꯤ ꯍꯥꯏꯒꯤꯕꯨ ꯑꯌꯨꯛꯁꯤꯗ ꯀꯃꯥꯏꯅ ꯀꯤꯗꯣꯏꯅꯣ ꯏꯃꯥꯎ ꯉꯥꯁꯦ ꯌꯥꯝ ꯆꯣꯡꯉꯦ ꯈꯨꯠꯀꯁꯦ ꯂꯣꯏ ꯇꯦꯛ ꯇꯧꯔꯦ ꯉꯥꯁꯤ ꯌꯥꯟꯕꯗ ꯈꯥꯎ ꯑꯃ ꯂꯩꯈꯤꯁꯤꯔꯣ ꯉꯥꯗꯣ ꯍꯥꯞꯅꯕ ꯄꯣꯂꯥꯡꯗꯨꯒ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯩ ꯉꯝꯅꯕ ꯑꯗꯨꯝ ꯄꯥꯏꯈꯤꯒꯦ ꯌꯦꯔꯨꯝꯁꯦ ꯈꯔ ꯄꯨꯈ꯭ꯋꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯍꯥꯏꯔꯔꯣꯏ ꯂꯝꯕꯤꯗ ꯇꯥꯍꯧꯔꯒ ꯀꯥꯏꯅꯦꯕ ꯍꯣꯏꯗ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯌꯦꯔꯨꯝꯁꯨ ꯀꯌꯥ ꯆꯥꯒꯟꯗꯦ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 6ꯅꯤ ꯈꯛꯇꯅꯤ ꯆꯥꯕ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯪꯁꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯍꯟꯈ꯭ꯔꯣꯀꯣ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯕꯒ ꯑꯩ ꯅꯈꯣꯏ ꯈꯨꯜꯗ ꯂꯥꯛꯀꯦ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯈ꯭ꯔꯦꯅꯦ ꯃꯃꯥꯏꯁꯦ ꯂꯩꯊꯣꯛꯂꯒ ꯑꯃꯨꯛꯇꯪꯐꯥꯎ ꯌꯦꯡꯂꯝꯗꯦ ꯑꯁꯨꯛ ꯆꯥꯎꯕ ꯉꯥꯁꯤꯁꯨ ꯂꯩꯕꯤꯔꯝꯕ ꯑꯗꯨꯒ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯝꯗꯦ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯕꯨ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 6ꯅꯤꯗꯤ ꯌꯦꯔꯨꯝ ꯆꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯌꯣꯜ ꯑꯃꯁꯦ ꯅꯨꯃꯤꯠ 8ꯅꯤꯅ ꯁꯥꯏ ꯅꯨꯃꯤꯠ 8ꯅꯤꯅ ꯁꯥꯏꯀꯣ 8ꯀꯤ ꯃꯅꯨꯡꯗ 6 ꯑꯃ ꯌꯦꯔꯨꯝ ꯆꯥꯔꯗꯤ ꯇꯣꯏꯅ ꯆꯥꯕ ꯆꯤꯡꯗꯕ ꯖꯥꯠꯂꯥ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯁꯨꯝ ꯂꯥꯛꯏ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯃꯄꯥꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒ ꯁꯨꯃꯥꯡꯒꯤ ꯅꯥꯄꯤ ꯍꯧꯕꯗꯨ ꯐꯣꯏꯗꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯉꯥꯖꯥꯎ ꯑꯃ ꯌꯥꯜꯂꯒ ꯂꯥꯛꯄꯗꯨꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯕꯦꯝꯃ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯂꯣꯏꯅ ꯁꯤꯠꯂꯛꯄ꯭ꯔꯣ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯉꯥꯒ ꯂꯩꯔꯛꯂꯤꯕꯁꯤꯕꯣ ꯏꯄꯥꯁꯦ ꯉꯥ ꯆꯥꯅꯤꯡꯉꯤ ꯈꯪꯕꯒꯤ ꯂꯩꯔꯛꯂꯤꯕ꯭ꯔꯣ ꯑꯩꯁꯨ ꯏꯟꯁꯥꯡ ꯂꯩꯇꯦꯗꯅ ꯆꯥꯛꯈꯛ ꯊꯣꯡꯂꯒ ꯊꯝꯂꯝꯕꯅꯤ ꯆꯌꯣꯜ ꯑꯃꯗ ꯅꯨꯃꯤꯠ 6ꯅꯤꯗꯤ ꯌꯦꯔꯨꯝ ꯆꯥꯕ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ 6ꯅꯤꯗꯤ ꯌꯦꯔꯨꯝ ꯆꯥꯕ ꯑꯗꯨꯕꯨ ꯀꯩꯁꯨ ꯆꯥꯗꯕ ꯆꯤꯡꯕ꯭ꯔꯅꯦ ꯆꯤꯡꯗꯦ ꯃꯥꯅ ꯍꯥꯏꯔꯝꯕꯅꯤꯅ ꯑꯃꯨꯛꯁꯨ ꯆꯤꯡꯏ ꯀꯔꯤꯅꯣ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤꯕꯁꯤꯅ ꯉꯥꯎꯕ ꯍꯧꯔꯛꯂꯕ ꯖꯥꯠꯂꯅꯦ ꯃꯥꯅ ꯉꯥ ꯂꯩꯔꯛꯂꯤꯕꯁꯦ ꯉꯥꯎꯕ ꯍꯧꯔꯝꯗꯥꯏꯒꯤ ꯑꯣꯏꯔꯖꯥꯠꯂ ꯕꯦꯝꯃ ꯇꯥꯗꯦ ꯍꯩ ꯕꯦꯝꯃ ꯏꯃꯥ ꯈꯪꯉꯤ ꯀꯩꯅꯣ ꯄꯥꯕ ꯃꯤ ꯀꯧꯕꯕꯨ ꯑꯗꯨ ꯀꯟꯅ ꯀꯧꯏꯗꯨꯕ ꯑꯩꯅ ꯄꯪꯗꯤꯒꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯍꯨꯜꯒꯁꯤ ꯌꯧꯈ꯭ꯔꯦ ꯍꯩ ꯃꯁꯤ ꯉꯥꯎꯔꯤꯅꯦ ꯃꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯅ ꯇꯥꯗ꯭ꯔꯒ ꯍꯧꯖꯤꯛꯇꯗ ꯃꯥꯅꯒ ꯑꯁꯨꯝ ꯁꯥꯔꯤ ꯀꯩ ꯍꯥꯏꯈꯤꯕꯅꯣ ꯄꯥꯕꯅ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯤꯉꯩꯗ ꯀꯩꯝ ꯇꯥꯍꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯂꯣꯏꯅ ꯁꯤꯠꯂꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤ ꯀꯥꯏꯗꯩꯅꯣꯗ ꯑꯝꯇ ꯌꯣꯜꯂꯛꯇꯦ ꯑꯦ ꯑꯗꯨꯒ ꯉꯥꯗꯨꯅ ꯀꯥꯏꯗꯒꯤ ꯃꯤꯒꯤ ꯄꯣꯠꯐꯝꯗꯒꯤ ꯂꯥꯛꯂꯤꯕ꯭ꯔꯣ ꯉꯥꯗꯨꯕꯣ ꯍꯥ ꯅꯪꯕꯣ ꯑꯁ ꯂꯥꯛꯇꯦꯕ ꯄꯥꯕ ꯃꯤ ꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯅ ꯂꯩꯕꯤꯔꯝꯕꯅꯦ ꯅꯍꯥꯟ ꯑꯩꯅ ꯎꯅꯕ ꯊꯣꯛꯎꯕ ꯅꯨꯄꯥꯗꯣ ꯑꯗꯣ ꯀꯩꯊꯦꯜꯗ ꯊꯦꯡꯅꯩꯌꯦ ꯑꯗꯨꯗ ꯃꯥꯅ ꯂꯩꯕꯤꯔꯝꯃꯤꯅꯤ ꯈꯪꯉꯕ ꯑꯩꯈꯣꯏꯗꯤ ꯉꯥꯒ ꯂꯩꯔꯝꯕꯗꯣ ꯄꯥꯕꯅ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯉꯣꯏꯅ ꯂꯛꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯖꯋꯣ ꯍꯣ ꯏꯀꯥꯏꯒꯦ ꯂꯩꯕꯨ ꯂꯩꯔꯗꯤ ꯐꯩ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤ ꯁꯥꯗꯣꯛꯅꯕ ꯑꯩꯁꯨ ꯅꯃꯥ ꯑꯇꯣꯝꯕꯤ ꯑꯃ ꯌꯦꯡꯍꯧꯕ ꯌꯥꯏꯗꯅ ꯏꯊꯟꯇ ꯂꯩꯕ ꯇꯜꯂꯤ ꯇꯥꯅꯤꯡꯗꯦꯀꯣ ꯄꯥꯕ ꯍꯅꯨꯊꯪꯗ ꯅꯨꯄꯤꯗꯤ ꯌꯥꯝ ꯆꯣꯞꯁꯅꯨ ꯅꯊꯟꯇ ꯂꯩꯍꯧꯕ ꯇꯜꯂꯒꯅ ꯍꯨꯏꯔ ꯍꯧꯗꯣꯡꯂ ꯈꯔ ꯂꯣꯏꯌꯨ ꯃꯈꯣꯏꯁꯤꯡꯗꯣ ꯁꯦꯟꯅꯔꯒ ꯁꯨꯃꯥꯡꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯔꯒ ꯂꯩꯕ ꯀꯩꯗꯧꯒꯦ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯕꯨ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯀꯥꯟꯁꯤꯗ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯊꯤꯔꯣꯏ ꯏꯄꯥꯅ ꯏꯆꯥꯒꯤ ꯃꯑꯣꯡ ꯌꯦꯡꯊꯣꯛꯀꯦꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯅꯥꯅ ꯈꯪ ꯌꯥꯔꯛꯄꯁꯨ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯉꯥꯡꯅꯨ ꯄꯥꯕ ꯉꯥꯁꯦ ꯁꯦꯝꯕꯤꯔꯨ ꯂꯥꯛꯑꯣ ꯑꯩ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡ ꯍꯦꯛꯆꯤꯟꯒꯦ ꯃꯅꯤꯡꯗ ꯁꯗꯟꯒ ꯊꯥꯡꯒꯗꯣ ꯊꯝꯂꯝ ꯉꯁꯤꯗꯤ ꯏꯌꯥ ꯅꯨꯄꯥ ꯁꯛꯈꯪꯗꯕꯗꯨꯅ ꯂꯩꯔꯛꯄ ꯉꯥ ꯆꯥꯗꯧꯔꯦꯍꯦ ꯏꯆꯥ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯪꯂꯛꯄꯒꯤ ꯀꯥꯟꯅꯕ ꯈꯔ ꯐꯪꯕ ꯍꯧꯔꯛꯑꯦ ꯁꯣꯝꯗ ꯈꯣꯃꯩ ꯉꯥꯗꯨ ꯌꯥꯜꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯗꯨ ꯊꯝꯃꯤ ꯀꯩꯅꯣ ꯉꯥ ꯈꯛ ꯂꯩꯔꯛꯏꯁꯤꯅ ꯃꯔꯣꯏ ꯃꯄꯥꯡ ꯈꯔꯁꯨ ꯂꯩꯔꯛꯑꯣ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯍꯦꯟꯕ ꯄꯤꯈ꯭ꯔꯤꯗꯨꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯂꯩꯔꯛꯑꯣꯏ ꯀꯥꯏꯅ ꯁꯦꯜꯗꯨ ꯄꯤꯔꯛꯎ ꯑꯁꯩ ꯄꯣꯠꯐꯝ ꯑꯅꯛꯄꯗꯅꯦ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯔꯒꯦ ꯁꯦꯜꯗꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕ ꯀꯩꯊꯦꯜꯗ ꯃꯦꯂꯩ ꯊꯦꯡꯅꯗꯅ ꯃꯥꯒꯤꯁꯨ ꯉꯥ ꯑꯃ ꯂꯩꯕꯤꯔꯝꯃꯤ ꯀꯔꯤ
ꯃꯤꯂꯩꯒꯤ ꯉꯥ ꯑꯣꯏꯅ ꯂꯩꯊꯣꯛꯂꯝꯂꯕ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯏꯃꯧꯒꯤ ꯉꯥ ꯂꯩꯔꯝꯕꯕꯨ ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯊꯦꯡꯅꯁꯤ ꯍꯥꯏꯅꯕ꯭ꯔꯥ ꯃꯤ ꯍꯥꯏꯅꯗꯦ ꯅꯍꯥꯟ ꯀꯩꯊꯦꯜꯗ ꯃꯥꯗꯣ ꯌꯦꯔꯨꯝ ꯑꯗꯨꯝ ꯌꯣꯟꯕ ꯃꯥꯜꯂꯦ ꯑꯩꯅ ꯀꯩꯊꯦꯜꯗ ꯍꯦꯛ ꯆꯪꯕꯒ ꯄꯣꯠꯐꯝ ꯐꯝꯕꯤꯃꯒ ꯈꯠꯅꯔꯒ ꯂꯩꯔꯝꯃꯤ ꯀꯔꯤꯑꯕ ꯄꯣꯠꯐꯝ ꯐꯝꯕꯤꯒ ꯈꯠꯅꯔꯝꯃꯦ ꯑꯗꯨꯗꯤ ꯃꯆꯤꯟꯗꯨ ꯍꯥꯏꯒꯠꯇꯅ ꯀꯜꯂꯝꯃꯅꯤꯍꯦ ꯌꯦꯔꯨꯝ ꯂꯂꯣꯟꯕꯤꯒ ꯑꯣꯏꯁꯤꯜꯂꯦ ꯂꯤꯁꯨ ꯂꯤꯁꯤꯜꯂꯦ ꯁꯣꯏꯗ꯭ꯔꯦ ꯍꯌꯦꯡꯋꯥꯏ ꯑꯩꯁꯦ ꯃꯥꯅ ꯁꯥꯏꯗꯠꯄꯤꯈ꯭ꯔꯅꯤ ꯁꯥꯏꯗꯠꯂꯣꯏꯗꯩꯕ ꯃꯤꯕꯨ ꯈꯔ ꯂꯤꯌꯦꯅ ꯑꯗꯨꯃꯥꯏ ꯍꯥꯏꯕꯤꯅꯨ ꯃꯥꯁꯨ ꯄꯣꯠ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯕꯅꯤꯅ ꯃꯆꯤꯟꯗꯣ ꯈꯔ ꯀꯟꯗ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯅꯤ ꯏꯃꯥꯅ ꯃꯤꯕꯨ ꯂꯥꯟ ꯍꯦꯛꯇ ꯈꯟꯕꯗꯨꯗꯤ ꯐꯠꯇꯦꯗ ꯏꯁ ꯃꯥꯏ ꯃꯤ ꯀꯟꯈꯠꯅꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯑꯣ ꯏꯃꯥꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯆꯤꯟ ꯇꯥꯈꯩ ꯀꯜꯂꯁꯨ ꯏꯃꯥꯗ ꯍꯦꯟꯖꯤꯜꯂꯛꯄꯗ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯦꯟꯖꯤꯜꯂꯛꯄꯗ ꯁꯦ ꯃꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯗꯧꯅꯤ ꯈꯪꯉꯦꯗꯅ ꯀꯗꯥꯏꯗꯒꯤ ꯃꯁꯝ ꯈꯨꯗꯥꯡ ꯌꯦꯠꯄꯅꯣꯗ ꯏꯃꯥ ꯃꯁꯝꯒ ꯀꯌꯥ ꯐꯕ ꯑꯣꯏꯗꯦ ꯃꯥꯏꯗꯣ ꯂꯤꯁꯤꯜꯂꯛꯄꯒꯤ ꯃꯁꯝ ꯀꯦꯟꯕ ꯃꯥꯜꯂꯦ ꯂꯋꯥꯏꯒꯗꯨ ꯏꯀꯣꯛ ꯀꯣꯛꯏ ꯏꯃꯥꯅꯕꯨ ꯍꯦꯟꯅ ꯌꯥꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯑꯁ ꯅꯪꯅ ꯇꯝꯃꯛꯏꯕ ꯋꯥꯁꯤꯗ ꯏꯃꯥ ꯑꯣꯏꯅ ꯕꯤꯠ ꯑꯃ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦꯗ ꯑꯔꯤꯕ ꯅꯨꯄꯥꯅ ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯦꯛꯄꯤ ꯂꯧꯕꯗꯤ ꯐꯩꯗꯣ ꯑꯔꯤꯕꯅ ꯑꯔꯤꯕꯤ ꯂꯧꯔꯛꯄꯁꯤꯗꯅꯤꯁꯦ ꯀꯅꯥꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯁꯣꯏꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯆꯤꯡꯗꯣꯡꯕꯤ ꯃꯌꯥꯝꯒꯤ ꯃꯤꯋꯥꯗ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯅ ꯕꯟ ꯂꯦꯡꯕ ꯃꯥ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯥꯝꯂꯤꯕꯅꯤ ꯑꯩꯒꯤ ꯁꯛꯁꯤꯗ ꯏꯟꯈꯠꯂꯛꯄꯤ ꯂꯩꯁꯥꯕꯤ ꯀꯅꯥꯅ ꯌꯥꯕꯤꯔꯛꯇꯧꯔꯤꯒꯦ ꯃꯄꯥꯕꯨ ꯃꯥꯜꯂꯦꯅ ꯂꯛꯅꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯆꯍꯤ ꯂꯣꯡꯒꯥ ꯍꯥꯏꯐꯦꯠ ꯑꯣꯏꯕ ꯅꯨꯄꯤ ꯂꯧꯕꯅ ꯐꯔꯦ ꯃꯤꯋꯥ ꯉꯥꯡꯅꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯖꯔꯁꯅꯨ ꯑꯩꯅ ꯇꯥꯁꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯣꯏ ꯁꯤ ꯌꯥꯔꯦ ꯅꯄꯥꯗꯣ ꯀꯗꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯁꯨ ꯑꯗꯨꯒ ꯉꯥꯁꯤ ꯑꯃꯨꯛ ꯁꯦꯝꯃꯨ ꯂꯥꯎ ꯁꯠ ꯆꯠꯂꯨ ꯁꯣꯔꯣ ꯆꯤꯡꯗꯅ ꯂꯩꯔꯅꯤ ꯑꯣꯏꯕ ꯃꯤꯅ ꯆꯠꯈꯤ ꯇꯧꯔꯤꯕꯗ ꯁꯨꯝ ꯉꯥꯡꯁꯤꯜꯂꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯀꯣꯏꯕ ꯆꯠꯇꯧꯕꯩꯅ ꯆꯠꯇꯦ ꯑꯗꯨꯒ ꯃꯥꯅ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯒ ꯆꯠꯈꯤꯕꯁꯤꯅ ꯄꯦꯜꯂꯕꯅꯤ ꯑꯩꯅ ꯃꯄꯥ ꯁꯥꯔꯒ ꯊꯤꯕ ꯆꯠꯂꯕꯅꯤꯁꯦ ꯑꯣ ꯈꯨꯃꯩ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯊꯤ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯗꯀꯣ ꯅꯨꯄꯤ ꯀꯣꯏꯒꯗꯧꯕ ꯃꯇꯝꯗꯅ ꯀꯣꯏꯍꯧꯗ ꯍꯧꯖꯤꯛ ꯀꯣꯏꯅꯤꯡꯂꯀꯥꯟꯁꯤꯗꯁꯨ ꯐꯪꯗ ꯑꯔꯤꯕꯤ ꯑꯃ ꯐꯪꯒꯦ ꯇꯧꯔꯤꯁꯤꯁꯨ ꯃꯀꯣꯛ ꯈꯔ ꯂꯩꯈꯠꯀꯨꯝ ꯇꯧꯏ ꯍꯦ ꯄꯥꯈꯪꯁꯤꯡ ꯅꯣꯏ ꯑꯩꯒꯤ ꯃꯇꯧꯗꯤ ꯇꯝꯂꯨꯀꯣ ꯅꯨꯄꯤ ꯀꯣꯏꯒꯗꯧꯕ ꯃꯇꯝꯗ ꯀꯣꯏꯍꯧꯔꯣ ꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯋꯥꯗꯤ ꯃꯊꯟꯇ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯆꯗꯨꯅ ꯈꯣꯃꯩꯗꯨ ꯂꯝꯕꯤꯗ ꯃꯄꯥ ꯊꯤꯕ ꯁꯨꯝ ꯂꯥꯛꯏ ꯃꯈꯨꯠꯇ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯌꯥꯜꯂꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯄꯥꯗꯣ ꯂꯥꯞꯇꯛꯅ ꯂꯥꯛꯄꯗꯨ ꯈꯣꯃꯩꯅ ꯎꯔꯦ ꯄꯥꯕꯅꯤꯅ ꯑꯗ ꯂꯥꯛꯏꯁꯦ ꯏꯁ ꯌꯣꯡꯆꯥꯛ ꯆꯔꯣꯡꯁꯤ ꯀꯌꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯏꯗꯨ ꯌꯦꯡꯉꯨꯅꯦ ꯄꯥꯕꯥ ꯑꯣ ꯄꯥꯕꯧ ꯑꯁ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕꯁꯦ ꯑꯃꯨꯛ ꯑꯣꯛꯅꯔꯦꯅꯦ ꯑꯩꯅ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯀꯧꯔꯛꯀꯅꯨ ꯈꯪꯗꯕ ꯃꯤꯅ ꯏꯃꯥꯟꯅꯕ ꯃꯥꯟꯈꯤꯅꯤꯗꯅ ꯀꯌꯥꯔꯛ ꯍꯥꯏꯕꯗꯨ ꯇꯥꯗꯦ ꯃꯁꯤ ꯈꯨꯝꯃꯣꯏꯀꯣ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯀꯦ ꯈꯨꯝꯗꯦꯅꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯊꯣꯛꯄ ꯎꯁꯤꯟꯅꯗꯕꯤꯔꯒ ꯆꯠꯈꯤ ꯑꯣ ꯄꯥꯕꯥ ꯅꯆꯥ ꯂꯩꯍꯧꯔꯤꯌꯦ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯅꯥ ꯄꯪꯂꯕ꯭ꯔꯣ ꯄꯥꯕꯥ ꯑꯣ ꯄꯥꯕꯥꯎ ꯅꯄꯥꯔ ꯍꯩ ꯃꯤꯅ ꯈꯨꯝꯗ꯭ꯔꯦ ꯈꯪꯂꯕꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯗ꯭ꯔꯥ ꯀꯩꯀꯧ ꯀꯧꯔꯤꯅꯣ ꯄꯥꯕꯗ ꯀꯧꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯗ ꯀꯧꯗꯣꯏꯅꯣ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯆꯠꯂꯨꯏꯗꯨꯕ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯂꯤꯝꯅꯤ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯆꯍꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ ꯏꯆꯥ ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤ ꯊꯤꯅꯤꯁꯨ ꯈꯪꯗꯦ ꯏꯁꯨꯒ ꯁꯥꯟꯅꯗꯅ ꯂꯩꯖꯗꯧꯕ ꯑꯩꯁꯦ ꯐꯪꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯅꯨꯄꯤ ꯊꯤꯕꯤꯕ ꯆꯠꯂꯤꯝꯅꯤ ꯑꯁ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯃꯨꯛ ꯊꯤꯔꯨꯔꯤꯅꯣ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯇꯨꯟꯗꯨꯟ ꯃꯥꯟꯕꯤ ꯃꯨꯊꯤ ꯑꯃꯃꯨꯛ ꯍꯥꯏꯅꯔꯨꯏꯔꯣ ꯍꯩ ꯑꯔꯤꯕ ꯅꯁꯛꯇꯨꯒ ꯆꯤꯜꯍꯥꯎꯒꯁꯨ ꯊꯤꯕ ꯁꯥꯔꯤ ꯇꯨꯟꯗꯨꯟ ꯃꯥꯟꯒꯦꯔꯥ ꯃꯨꯊꯤ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤꯗꯤ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯍꯟꯗꯣꯛꯑꯁꯦ ꯑꯩ ꯆꯠꯀꯦ ꯏꯃꯥꯡꯁꯤꯗ ꯊꯠꯆꯤꯜꯂꯒ ꯂꯩꯔꯅꯨ ꯏꯟꯒꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯤꯒꯦ ꯇꯧꯏ ꯕꯥꯕꯥ ꯅꯪ ꯁꯛ ꯌꯥꯝ ꯀꯥꯛꯀꯅꯨꯗ ꯑꯩꯒꯤꯁꯨ ꯑꯃꯗꯤ ꯂꯩꯔꯕꯅꯤ ꯇꯥꯁꯤꯟꯅꯗꯤ ꯕꯥꯕꯥ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯕꯒ ꯆꯠꯄꯤꯔꯅꯨ ꯑꯩꯒꯤ ꯑꯃ ꯂꯩꯖꯔꯦ ꯍꯥꯏꯕ ꯈꯔ ꯂꯩꯔꯒ ꯄꯨꯁꯤꯜꯂꯛꯂꯒꯦ ꯕꯥꯕꯥ ꯉꯥꯏꯈꯨꯑꯣ ꯑꯩꯅ ꯑꯩꯁꯤ ꯇꯥꯈꯨꯑꯣ ꯇꯥꯅꯤꯡꯗꯦ ꯑꯗꯨꯋꯥꯏꯗꯨꯗ ꯁꯟ ꯑꯉꯥꯎꯕꯅ ꯈꯣꯡꯕꯗꯧꯅ ꯈꯣꯡꯒꯅꯨ ꯀꯣ ꯃꯤꯅ ꯇꯥꯅꯤꯡꯉꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯥꯛꯎ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯃꯅ ꯉꯥꯡꯉꯤ ꯑꯃꯅ ꯇꯥꯅꯗ ꯇꯧꯏ ꯃꯦꯂꯩꯃꯥꯁꯨ ꯆꯍꯤ ꯅꯧꯔꯤꯉꯩꯗ ꯅꯨꯄꯥꯗꯤ ꯀꯣꯏꯍꯧꯗ ꯏꯃꯨꯡ ꯑꯃꯗꯤ ꯃꯄꯥꯒꯤ ꯈꯜꯂꯤꯉꯩ ꯏꯔꯥꯡꯒꯤ ꯋꯥꯈꯜ ꯈꯟꯕ ꯁꯪꯖꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯃꯥꯅ ꯂꯤꯁꯤꯜꯂꯛꯂꯕꯗ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯗ
ꯂꯩꯀꯥꯏ ꯃꯤꯅ ꯑꯔꯤꯕꯤ ꯑꯔꯤꯕꯤ ꯍꯥꯏꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗꯗꯤ ꯃꯥꯁꯨ ꯅꯨꯄꯥ ꯑꯃꯠꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯏꯁꯣꯔ ꯃꯥꯅꯁꯨ ꯅꯥꯃ ꯇꯥꯔꯕ ꯄꯨꯡꯕꯥ ꯑꯅꯤꯗꯨꯕꯨ ꯖꯨꯔꯥ ꯁꯦꯝꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯊꯦꯡꯅꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯈꯣꯃꯩꯒ ꯃꯦꯂꯩꯒꯗꯨ ꯂꯝꯄꯥꯛ ꯃꯁꯤ ꯑꯃꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯈꯣꯃꯩꯅ ꯃꯦꯂꯩ, ꯏꯕꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯝꯇ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯅꯪꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕ ꯐꯔꯕꯅꯤ꯫ ꯀꯔꯤ ꯋꯥꯈꯜꯅꯣ ꯑꯩꯅ ꯈꯟꯗꯣꯏꯁꯦ? ꯍꯥꯏꯒꯗꯧꯕ ꯅꯨꯄꯥ ꯅꯪꯅꯗꯤ ꯍꯥꯏꯔꯛꯇ ꯑꯩꯅ ꯑꯃꯨꯛ ꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯈꯤꯗ꯭ꯔꯣ? ꯑꯩꯁꯨ ꯅꯍꯥꯟꯅ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯅꯤꯡꯂꯕ, ꯑꯗꯨꯗ ꯅꯪꯅ ꯅꯈꯣꯏ ꯏꯄꯥꯕꯨ ꯃꯊꯟꯇ ꯊꯝꯂꯝꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯝ ꯈꯟꯅ ꯍꯥꯏꯕ ꯉꯝꯗꯕꯅꯤ꯫ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩꯔꯗꯤ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯒꯗꯧꯕ, ꯃꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯒ ꯁꯨꯝ ꯂꯩꯕꯅ ꯏꯕꯥꯅꯤꯒꯤ ꯆꯍꯤ ꯍꯦꯟꯅ ꯍꯥꯞꯀꯠꯈꯤꯗꯕ ꯊꯕꯛꯅꯤ꯫ ꯂꯤꯔꯕꯅꯤꯅ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯈ꯭ꯔꯦ꯫ ꯃꯅꯤꯡ ꯃꯃꯥꯡ ꯊꯠ ꯊꯠꯇꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯂꯩ꯫ ꯏꯅꯥꯛꯇ ꯂꯩ ꯍꯤꯁꯠ ꯍꯩꯄꯥ ꯁꯥꯔꯛꯄꯒ ꯅꯥꯍꯨꯝꯗ ꯊꯥꯖꯤꯟꯒꯤ ꯈꯪꯉꯤ꯫ ꯀꯩꯅꯣ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯃꯨꯛ ꯂꯩꯔꯤꯗꯨꯅ? ꯄꯥꯈꯪ ꯀꯨꯏꯅ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯅꯊꯟꯇ ꯋꯥꯔꯤ ꯄꯪꯁꯥꯅ ꯁꯥꯟꯅꯕꯤꯗꯣ ꯇꯧꯔꯤꯔꯥ? ꯇꯧꯗꯦꯗ, ꯑꯩꯗꯤ ꯏꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯨꯛꯐꯥꯎ ꯌꯥꯎꯗ꯭ꯔꯤ, ꯍꯩꯁꯨ ꯍꯩꯇꯦ꯫ ꯑꯗꯣ ꯅꯪꯗꯤ ꯈꯔ ꯇꯣꯏꯅ ꯁꯥꯟꯅꯕ ꯃꯥꯜꯂꯦ, ꯌꯥꯝ ꯈꯪꯅ ꯍꯥꯏꯔꯛꯑꯦꯕ꯫ ꯑꯧ, ꯈꯔ ꯇꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯩ ꯍꯥꯏꯇꯥꯔꯦ꯫ ꯀꯅꯥꯒꯤ ꯑꯩꯗꯤ ꯌꯦꯟ ꯃꯌꯥꯝꯗꯣ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕꯁꯨ ꯌꯥꯎꯔꯤꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯁꯦꯟꯅꯕꯗꯗꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯍꯥꯟꯅꯗꯒꯤ ꯈꯔ ꯂꯩꯈꯠꯇꯅꯒ ꯂꯩꯕꯒ ꯑꯃꯨꯛ ꯍꯦꯟꯅ ꯂꯩꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯗꯨꯝ ꯏꯊꯟꯇ ꯋꯥꯔꯤ ꯁꯥꯕ ꯍꯩꯈ꯭ꯔꯦ꯫ ꯄꯦꯜꯂꯤꯗ ꯀꯣꯟꯊꯣꯛꯅ, ꯑꯩ ꯌꯥꯝ ꯆꯥꯛꯑꯦ꯫ ꯐꯪꯃꯟꯗꯕꯒꯤ ꯃꯁꯤꯒꯤ ꯇꯔꯥ ꯇꯠꯄꯤꯁꯤꯒ ꯁꯨꯝ ꯈꯥꯡꯉ ꯂꯩꯔꯕꯅꯤꯀꯣ ꯑꯩ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯩꯅ ꯁꯨꯝ ꯉꯥꯡꯂꯒ ꯅꯪꯅ ꯁꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜ꯫ ꯑꯩ ꯁꯥꯎꯒꯦ ꯇꯧꯏ, ꯑꯗꯨꯅ ꯆꯠꯂꯒꯦ꯫ ꯃꯦꯂꯩꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯈꯣꯃꯩꯁꯨ ꯄꯥꯈꯠ ꯍꯧꯒꯠꯂꯛꯂꯒ ꯃꯦꯂꯩꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯛꯏ꯫ ꯉꯥꯏꯈꯣ, ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝ ꯐꯤꯡꯉꯤꯗꯨꯕꯣ? ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝ ꯐꯤꯡꯉꯗꯤ ꯌꯥꯔꯣꯏꯗ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯔꯗꯤ ꯐꯤꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯅꯕ꯭ꯔꯣ? ꯇꯥꯈꯣꯃꯩꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯁꯤ ꯀꯌꯥ ꯄꯥꯝꯗꯕ ꯃꯥꯜꯂꯤ꯫ ꯄꯥꯝꯗ꯭ꯔꯒꯅ ꯄꯥꯝꯗꯦ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯑꯄꯥꯝꯕ ꯑꯃ ꯊꯤꯔꯒ ꯑꯗꯨꯝ ꯀꯣꯏꯖꯀꯣ꯫ ꯑꯩꯁꯨ ꯃꯤꯅꯤ, ꯏꯀꯥꯏꯕ ꯈꯪꯏ꯫ ꯆꯍꯤꯁꯤꯅ ꯂꯤꯁꯤꯜꯂꯛꯄꯁꯤꯗ ꯌꯨꯝ ꯄꯥꯅꯤꯡꯂꯛꯄꯒꯤ ꯁꯨꯝ ꯑꯩꯁꯨ ꯅꯨꯄꯥ ꯑꯃ ꯊꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗ ꯇꯥꯈꯣꯃꯩꯅ ꯑꯩꯁꯦ ꯂꯧꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯇꯣꯛꯀꯦ꯫ ꯃꯦꯂꯩ, ꯅꯪꯒꯤ ꯏꯁꯧꯁꯤꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ? ꯉꯥꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ꯫ ꯁꯦ, ꯈꯨꯠꯀꯥꯁꯦ ꯊꯥꯗꯣꯛ, ꯑꯩ ꯌꯨꯝ ꯆꯪꯖꯈ꯭ꯔꯒꯦ꯫ ꯉꯥꯏꯈꯣꯗ ꯑꯝꯇ, ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯈꯤꯁꯦ꯫ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯉꯗꯤ ꯌꯥꯔꯣꯏ꯫ ꯂꯤꯔꯁꯨ ꯈꯔ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯇꯝ꯫ ꯌꯨꯝꯗ ꯏꯃꯥꯒꯤ ꯃꯑꯣꯡꯃꯛꯅꯤ, ꯅꯪꯒꯤ ꯏꯁꯧꯃꯛꯅꯤ ꯑꯩ ꯃꯊꯥ ꯁꯥꯒꯗꯕ ꯁꯤꯟꯒꯅꯨ꯫ ꯑꯩꯕꯨ ꯃꯔꯝ ꯆꯥꯗꯅ ꯏꯁꯧ ꯂꯥꯡꯕꯁꯨ ꯇꯥꯟꯒꯅꯨ꯫ ꯇꯥꯈꯣꯃꯩꯒꯤ ꯅꯇꯧꯗꯨꯅ ꯑꯩꯁꯨ ꯁꯥꯎꯔꯛꯄꯅꯤ꯫ ꯑꯩꯅ ꯂꯥꯟꯕ ꯅꯠꯇꯦ꯫ ꯑꯩꯅ ꯂꯥꯟꯕꯅꯦ, ꯑꯗꯣ ꯁꯥꯎꯔꯅꯨ꯫ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯤꯁꯨ ꯌꯥꯝ ꯐꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯌꯨꯝꯗ ꯍꯟꯖꯤꯟꯈ꯭ꯔꯅꯨ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯇꯥꯈꯣꯃꯩ꯫ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ, ꯆꯠꯂꯒꯦꯕ꯫ ꯑꯃꯨꯛꯇꯪ ꯉꯥꯏꯔꯗꯤ ꯐꯅꯤꯗ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯍꯥꯏꯁꯤꯕꯣ? ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯣ? ꯌꯥꯗꯕ ꯌꯥꯔꯣꯏ, ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯗꯧꯅꯤ꯫ ꯂꯥꯛꯑꯣꯁꯦ꯫ ꯌꯥꯁꯟꯅꯗꯕ ꯁꯥꯔꯒ ꯌꯦꯡꯗꯅ ꯂꯩꯔꯒ ꯅꯒꯨꯜ ꯈꯪꯉꯤ ꯃꯦꯂꯩ ꯏꯕꯦꯝꯃ꯫ ꯑꯩꯅ ꯌꯥꯁꯤꯟꯅꯗꯕ ꯁꯥꯕꯁꯦ ꯌꯥꯝ ꯂꯥꯏꯅ ꯈꯪꯉꯤꯀꯣ꯫ ꯄꯨꯕꯤꯔꯣ ꯑꯩꯕꯨ ꯄꯥꯈꯪ ꯑꯔꯤꯕ ꯅꯪꯒꯤ ꯅꯌꯨꯝꯗꯨꯗ꯫ ꯄꯨꯔꯒꯦ ꯑꯔꯤꯕꯤ ꯆꯩꯔꯣꯡꯆꯥꯎ, ꯂꯥꯏꯕꯛ ꯇꯣꯡꯕꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯟꯅꯩ꯫ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯑꯩꯒꯤꯗꯃꯛ ꯏꯁꯣꯔꯅ ꯀꯅꯥꯝꯁꯨ ꯄꯤꯕꯤꯔꯝꯗꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯒꯤꯗꯃꯛ ꯏꯁꯣꯔ ꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯦꯝꯂꯒ ꯊꯝꯂꯤ ꯍꯥꯏꯕꯁꯤ ꯀꯥꯎꯐꯗꯦ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯤꯕ ꯃꯈꯣꯏꯕꯨ ꯏꯁꯥ ꯏꯁꯥꯅ ꯅꯥꯊꯩꯗꯨꯅ ꯆꯠꯄꯗ ꯊꯦꯡꯅꯈꯤꯗꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔꯗ ꯄꯦꯟꯗꯕ ꯂꯩꯈꯤꯕꯒꯤꯗꯃꯛ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯤꯕ ꯃꯈꯣꯏꯕꯨ ꯅꯥꯊꯩꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯑꯃꯗ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯁꯦꯝꯕ ꯑꯣꯏꯃꯤꯟꯅꯁꯤ꯫